ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯉꯁꯤ ꯗꯦꯠ 15 ꯖꯨꯟ 2020 ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯂꯒꯅꯤ꯫ ꯃꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯔꯤꯖꯜ ꯑꯗꯨ ꯆꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯨꯒꯥꯏꯅ ꯇꯥꯛꯆꯒꯦ꯫ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ, ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯒꯜꯗ ꯆꯪꯒꯦꯔꯥ, ꯀ꯭ꯔꯣꯝꯗ ꯆꯪꯒꯦꯔꯥ, UC ꯕ꯭ꯔꯣꯁꯔꯗ ꯆꯪꯒꯦꯔꯥ, ꯑꯃ ꯍꯦꯛꯇ ꯆꯪꯕꯤꯔꯣ꯫ ꯑꯩ ꯁꯤ ꯒꯨꯒꯜ ꯍꯥꯏꯅ ꯊꯥꯔꯤꯕ ꯃꯊꯛꯀꯤꯁꯤꯗ ꯆꯪꯖꯔꯒꯦ꯫ ꯑꯗꯨꯒ ꯆꯪꯂꯕ ꯃꯇꯨꯡꯗ ꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯣ, MAIN ꯔꯤꯖꯜ RESULT ꯔꯤꯖꯜ .nic 2020 ꯍꯥꯏꯔꯒ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯔꯁ ꯇꯧꯕꯤꯔꯣ꯫ ꯁꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯃꯅꯤꯄꯨꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯔꯤꯖꯜ ꯍꯥꯏꯔꯒ ꯐꯥꯔꯁꯇ ꯊꯣꯛꯂꯛꯏꯕ ꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗ ꯔꯤꯖꯜ ꯀꯃꯤꯡ ꯑꯥꯎꯠ ꯁꯨꯟ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤꯗ 10 ꯔꯤꯖꯜ ꯍꯥꯏꯔꯒ ꯆꯪꯖꯜꯂꯅꯤ꯫ ꯑꯗꯨꯒ ꯔꯣꯜ ꯅꯝꯕꯔ ꯏꯕꯝ ꯌꯥꯎꯔꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯔꯣꯜ ꯅꯝꯕꯔꯗꯨ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯔꯤꯖꯜ ꯀꯃꯤꯡ ꯑꯥꯎꯠ ꯁꯨꯟ ꯍꯥꯏꯔꯒ ꯊꯥꯔ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯉꯒ ꯑꯗꯣꯝꯅ ꯔꯤꯖꯜ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫